ꯃꯇꯝ ꯁꯥꯡꯅ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯥꯏ ꯄꯥꯛꯅ ꯁ꯭ꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯉꯝꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯊꯥꯒꯠꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯧꯇ꯭ꯔꯨꯛꯇ ꯂꯩꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯋꯥꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯗꯜꯖꯤꯠ ꯁꯤꯡ ꯆꯧꯙꯔꯤ ꯑꯃꯁꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯦꯛꯃꯥꯏ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯍꯩꯈꯥꯝ ꯗꯤꯡꯀꯣꯛ, ꯊꯥꯡꯒ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯦꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯃꯌꯥꯡꯂꯥꯡꯕꯝ ꯔꯥꯖꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯀꯥꯗꯃꯤꯛ ꯕꯤꯜꯗꯤꯡꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗ (NBCC)ꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯅꯤꯔꯕꯥꯟ ꯔꯣꯏꯅ ꯁꯟꯗꯣꯛꯅ ꯇꯥꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯦꯝꯄꯁ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯦꯀꯜꯇꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯌꯨꯅꯤꯠ 60 ꯂꯩ ꯑꯃꯗꯤ ꯒ꯭ꯔꯥꯎꯟꯗ ꯐ꯭ꯂꯣꯔ ꯑꯃꯁꯨꯡ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯃꯜꯇꯤꯄꯔꯄꯁ ꯁ꯭ꯄꯣꯔꯠꯁ ꯍꯣꯜꯁꯨ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯊꯪꯒꯤ ꯆꯌꯣꯜꯗꯒꯤ ꯁꯦꯝꯕ ꯍꯧꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯅꯕ ꯕꯣꯔꯋꯦꯜ 6 ꯇꯧꯔꯒꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯑꯃꯗꯤ ꯀꯦꯝꯄꯁ ꯑꯁꯤ ꯃꯍꯩꯔꯣꯏ 1,100 ꯔꯣꯝꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯧꯇ꯭ꯔꯨꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯆꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯀꯣꯛꯍꯜꯂꯒꯅꯤ हाइबगी थाजबा पिरमखे। ये अपना भारत के प्रधानमंत्री मोदी जी की मतलब ड्रीम प्रोजेक्ट है। तो भारत में सबसे पहले बार नेशनल स्पोर्ट्स यूनिवर्सिटी बनाया गया मणिपुर में। इस बात के लिए मैं प्रधानमंत्री मोदी जी को बहुत धन्यवाद देता हूँ।